ama ticket lakre ticket lakpagi yam no khedana monda nungaina tauri si kainom la le meal da meal check tawrasi taro leogodo koi pirage sakadong nong harao kada cái hơi ticket peso không người Indigo ko hayang pai gitu re Zik tha sat pa se date 20 da chakada bane 20 da su mu yaad re adai 23 da mu plan tawre February gi amko mu fail ore adui matung da adum fail ore ga si luhong mo sa lagada luhong mali lagada ani mag nang re ko thada basu nang re thaban nang do re thaba tong se ya noi ke lai kai da comment ta habba mo ai lak problem thaba tong se ai lak tu ni so picture dia sa result le years vida ta lo re ai mo senang songa mo tong da na ya da nak ngasi yang harawe mayam aigi thumbnail da adaidi aigi mamangi video da adaidi hojik su aina hojik harauri se no isi uraga ta mayam zum khangamani ai yum laktore ado harau ba ise haidi hoi yum lakada bagi haidi kanangumba ama no amakta haidi tum papalam da leiraga yum da lakba haidi tum mi pura harawe ado nungai da bahar ga di hoi se ga ja sida hoi mi trauma kun se de family ama do maina leminera mineba tha dum khangna lemina ba se moi che thado ga mo lak ni ado thado lak tu si su nungai ta ba adai di yum lak da ba gi su nungai ba hadi awa ba ga nungai ba ga se ani ma puri puchile do su hai yum da lak ba sina ba di hele katang di cheng na hai ra ba poi da nga ngoi ge ba tu ga ai se hajik lesson ba lore siga ai gi hand luggage adai di handbag adai di singa na ai gi taking bag loina packing tawal lore anamba lesson ba lore do aigi immigration se pung mapan makhai da tawni na hai office tagi mi lagani hai do flight pu di hore nung thang pung ta makhai gine ba do kamai taw to no khangde office se pung ni da lon gani hai aduna office lon ringai da moi se amonda airport ta thadaram doira airport ta thadaram do ga di ai imanaba ko roga goiru ba ma apraga na kano mo to ba ma adi jahaz ta di le roi do haju phau ke plan daitri mana do haju phone tor kani hai duga ai ke hai da no hai ka to wa hai ngam dre haraw ba gi hai di ngasai ayuk ta gi adum ngang ahing da gi hai ga da nahan da gi dum khudo soning mu ba hai di ai luhong ba ni nang dre adai di bo thada ba su ai bo thada ge na khan bani adai ai je ba mi ko do je bo thai thada ning bani do su nang dre तो स्पेशली लुहोंग मलाक तब जति अंगोंदा याम न वरा वबि याम लेरे ai haji ma ai video to soidana yengani na khalle sawar do ado pare ai doi la ani la pa do ai yosang manung sidi imphal da leigani do yosang loirega so dum leigani ado hedi date pudi exactly haji plan tawdre dum leire mathong da ai se dum plan tawadabni ado hoi ai subscriber khara na pragana hoje class 10 thariba 11 thariba 12 thariba pragana 12 thalbre dum ai subscriber hai ta hai ta na adi ai do dum ai ga una bagi khoi dum plan tawe do plan to base date put chap sa badi haina dri ado hoi una ba kai gumba dum sit ai di si course ngi matang da kai gumba ai di marine line tum da matang na khang mata ga ti dum discuss taw se do una ba du di hoi club ai di khoi hedi au ta club na ba na so ai mon da di ai di matam do na to far ai nungai ba do nungai ba hai tare aduga heramani su mathang gi tha gi first week da la ane hai bani do ma ga so pullaga get together do na ba to se aduga yar ga de ai su adum kanal gi shifir hai di dum phagi manipuri hai mitai officer hai ga tare ne mo ga su pullaga collaboration to ga video simjarage aduga aina video semang tabai maram do na hai ga di ai se kana to ba num thaba khra chin ge ba dai video semu da ba dai di aseng bagi di ai sum dum
ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯔꯤꯗꯨꯅꯤ ꯑꯗꯨꯝ ꯑꯩꯗꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯔꯁꯦ ꯑꯣꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯌꯥ ꯑꯦꯛꯇꯤꯚ ꯑꯣꯏꯗꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯔꯒꯗꯤ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ ꯑꯗꯨꯒ ꯅꯠꯇꯕꯤꯗ ꯊꯑꯣꯏꯅ ꯁꯦꯁꯦꯁ ꯊꯝꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯣꯏ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯀꯌꯥ ꯑꯣꯏꯕ ꯉꯝꯗꯦ ꯑꯗꯨꯝ ꯊꯕꯛ ꯆꯤꯟꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯏꯁꯥꯒꯤꯁꯨ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯈꯔ ꯑꯦꯛꯇꯤꯚ ꯑꯣꯏꯗꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨꯒꯤꯗꯨꯗꯁꯨ ꯑꯗꯨꯒꯤ ꯍꯩꯇ꯭ꯔꯦ ꯑꯗꯨꯒꯤꯁꯨꯅ ꯃꯔꯝ ꯑꯁꯤꯅ ꯑꯗꯨꯝ ꯑꯩꯅ ꯀꯩꯒꯨꯝꯕ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯏꯟꯕꯣꯛꯁꯇ ꯊꯥꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯎꯅꯕꯒꯤꯗꯨꯁꯨ ꯑꯗꯨꯝ ꯍꯣꯏ ꯀꯩꯒꯨꯝꯕ ꯏꯝꯐꯥꯜ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯑꯩ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯀꯁꯥꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯎꯋꯤ ꯀꯁꯥꯔꯗꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯇꯝ ꯑꯩꯒꯤ ꯃꯇꯝ ꯑꯁꯪꯕ ꯃꯇꯝ ꯅꯣꯏꯒꯤ ꯃꯇꯝꯗꯣ ꯀꯥꯏꯊꯣꯛꯅꯔꯒ ꯑꯗꯨꯝ ꯐꯪꯅꯔꯁꯤ ꯌꯥꯏ ꯁꯣꯝꯗ ꯀꯣꯜ ꯑꯃ ꯂꯥꯛꯄꯒꯤ ꯑꯩ ꯀꯣꯜꯗꯣ ꯚꯤꯗꯤꯑꯣꯗꯣ ꯇꯠꯄ ꯂꯩꯔꯝꯃꯦ ꯁꯣꯝꯗ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯨꯔꯒꯦ ꯑꯗ ꯑꯩ ꯊꯣꯛꯅꯕ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯑꯦ ꯑꯗꯣ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩ ꯌꯥꯎꯁꯪ ꯃꯅꯨꯡꯁꯦ ꯏꯝꯐꯥꯜꯗ ꯂꯩꯒꯗꯕꯅꯤ나 ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯗ ꯎꯅꯍꯧꯕꯁꯤꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯗꯨꯝ ꯁꯤꯒꯤ ꯂꯥꯏꯟꯗ ꯈꯪꯅꯤꯡꯕꯁꯤꯡꯗꯣ ꯃꯃꯥꯡꯗꯕꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤ ꯍꯥꯏꯗꯤ ꯐꯪꯍꯟꯅꯤꯡꯕꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯊꯥꯕꯜ ꯆꯣꯡꯕꯕꯨꯗꯤ ꯍꯩꯇꯦ ꯑꯗꯣ ꯍꯟꯗꯛ ꯃꯃꯥꯡꯗ ꯑꯩ 2018ꯗ ꯑꯃꯨꯛ ꯆꯣꯡꯈ꯭ꯔꯦ ꯀꯩꯅꯣꯗ ꯂꯩꯔꯒ ꯅꯝꯕꯣꯜꯗ ꯂꯩꯔꯒ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯟꯗꯛ ꯂꯩꯕꯁꯦ ꯑꯩ ꯈꯨꯔꯥꯏ ꯅꯠꯇ꯭ꯔꯒꯅ ꯁꯤꯡꯖꯃꯩ ꯅꯠꯇ꯭ꯔꯒ ꯅꯝꯕꯣꯜꯗꯁꯨ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯏ ꯑꯩ ꯇꯝꯕ ꯉꯝꯗꯦ ꯑꯗꯣ ꯍꯣꯏ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯑꯗꯣ ꯍꯣꯏ ꯐꯪꯅꯕ ꯌꯥꯔꯒꯗꯤ ꯂꯥꯏꯕꯛ ꯐꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯐꯪꯅꯔꯁꯤ ꯑꯩ खितंग थेंगे वीडियो लोइसल्लगे वीडियो अदुम सांगा लेरे ममांगे वीडियो सु मिनिट 5 हेल लेरमे अदो आई जुम थोप वीडियो आई ममांग दा बुदि सेम किदेबको अदो असि से सेम गेना दि खल्ले दो सेमगा सांग कि बतारगदि अदुम पार्ट top part amada thagalaage kaiगुबा तेन कि बतारगदि हादि तेन न बतारगदि अदुम सिगा ब्लॉग थगलागे मैम बाय बाय हजिक पुंग 10 मखाय तारे हाइदि थांगी नतेको कनोगी आयुकी अदो हजिक इमिग्रेशन दा आइदि एग्जिट तवरगा कोइबा चकेन तवबनेबा मपानदा अदो इमिग्रेशन ना हजिक तिंगन मलि चपे यारोय होरेन पुंग 5 दा ओइना लाओना हाय इमिग्रेशन हजिक पोर्ट चलोबनेबा पोर्ट की इमिग्रेशन तवबदा दुना हजिक पेपर बल लोइसलमे तो थोपदु दे होरेन द थोओना हाय दुना थोपा याद्रे शॉपिंग तवगेना प्लान मैम तवरमदो प्लान कायरे होरेन बुदी शॉपिंग तबुदी नंगदी नंगनी दोइसु मतमदो याम सांगना फंगरो एंगोना कितंग खुलोगदबा माले होरेन कनोसे अदो कमाइन तबनो ए हजि बुदी हाइबो ngमद्रे हजि के ओइनादि कान तवरेबनिना येंगासि हजि तुमुरगे ना एहिं तुम यादबने अदो हजि तुमबा याबा येंगागे अदो हाइजि हायेंसु जर्नी दो सांगमनिना को पथारगे आई फले गाबि भिडियो नमन नंगदि कोरपदा कैप्टेना आई बैग को थोपीरा दे गाड़ी गाय ले मखादा दो इन मथक तम चंगम के लास ओइना हायगा सिगा ला लैबने लाइट थालन बिरा मगे गसिम थांगे दुगा सिना एगे लास ओइदेने दो हायेंग दि यम यरनि पुंगनि दा हजि हाइदि पेमदा प्रॉब्लम लेतबिदा यम लापा ngamboi jarage लाइदसु खरमे इमानाबा मना थिलने मदा आई ओपो मी लोय ला ले आय ले Later, I'm going home. Thank you. Driver la le. Please call Abhishek. Bye bye. Thank you. Bye Abhishek. Doctor. See what's happening? Huh? No, I'm just taking video. Where are we going? What time? Flight? 10:30. Sleepy? I think we can go avenues now. Hojikta airport jawre. Nasai port ta wallet ka hawre amu halline ba.
ꯊꯣꯛꯂꯛꯄꯗ ꯍꯣꯕꯦ ꯇꯧꯕ ꯍꯣꯕꯦꯃꯛꯇꯤ ꯅꯠꯇꯦ ꯃꯥꯏ ꯊꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯀꯩꯅꯣ ꯇꯧꯅꯦꯅ ꯀꯥꯎꯅꯦꯅ ꯅꯥꯀꯟꯅ ꯊꯝꯃꯒ ꯑꯗꯨꯝ ꯀꯥꯎꯔ ꯂꯩ ꯑꯗꯨꯕꯨꯗꯤ ꯒꯦꯠ ꯌꯧꯕꯒꯕꯨꯗꯤ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯦ ꯍꯧꯖꯤꯛ ꯆꯦꯛ ꯏꯟ ꯇꯧꯔꯅꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯕꯣꯔꯗꯤꯡ ꯇꯧꯕꯩ ꯀꯧꯔꯛꯑꯦ ꯆꯠꯂꯗꯧꯅꯤ ꯆꯠꯂꯁꯤ ꯄꯥꯁꯨꯝ ꯂꯥꯛꯑꯃꯅꯤ ꯀꯧꯕ ꯍꯧꯔ ꯃꯥꯜꯂꯦ ꯃꯣꯏ ꯂꯦꯞꯅꯔꯦ ꯍꯔꯥꯎꯔꯦ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯆꯦ ꯆꯥꯡ ꯂꯣꯏꯅꯃꯛ ꯀꯔꯤꯝ ꯁꯣꯏꯗꯕꯤꯗ ꯂꯣꯏ ꯂꯣꯏꯁꯜꯂꯦ ꯍꯣꯔꯦꯟ ꯕꯣꯔꯗꯤꯡ ꯇꯧꯕꯗ ꯎꯠꯂꯛꯑꯒꯦ ꯄꯥꯁꯄꯣꯔꯠꯀ ꯇꯤꯀꯦꯠꯀ ꯔꯦꯗꯤ ꯂꯩꯔꯦ ꯐ꯭ꯂꯥꯏꯠ ꯊꯧꯒꯗꯕ 1 ꯑꯋꯥꯔꯃꯨꯛ ꯋꯥꯠꯂꯤ ꯑꯗꯣ ꯆꯦꯛꯀꯤꯡ ꯇꯧꯕ ꯍꯧꯔꯦ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯑꯩ ꯉꯥꯏꯔ ꯂꯩꯔꯦ ꯂꯥꯁꯇ ꯆꯪꯉꯒꯦ ꯁꯤꯠ ꯅꯝꯕꯔꯕꯨꯗꯤ ꯀꯩꯅꯣ ꯇꯥꯏ ꯋꯤꯟꯗꯣ ꯁꯤꯠ ꯇꯥꯏ 13F ꯃꯤ ꯑꯩꯈꯣই ꯁꯛ ꯃꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦ ꯃꯌꯥꯝ ꯉꯥꯛꯇ ꯀꯩꯅꯣꯒꯤ ꯇꯔꯃꯤꯅꯦꯜ 2ꯗ ꯆꯠꯇꯣꯏꯅꯦ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯁꯤꯡ ꯂꯧ ꯂꯥꯛꯑꯦ ꯃꯣꯏ ꯄꯣꯠ ꯆꯩ ꯄꯨꯕꯤꯔꯛꯄ ꯑꯗꯨꯗꯨꯒꯤ ꯃꯣꯏꯅ ꯊꯤꯟꯕꯤꯔꯝꯕꯅꯤ ꯇꯔꯃꯤꯅꯦꯜ 2ꯗ ꯍꯣꯔꯦꯟ 11:45ꯒꯤ ꯀꯩꯅꯣꯅꯤ ꯐ꯭ꯂꯥꯏꯠꯅꯤ ꯁꯤ ꯌꯧꯕꯁꯦ ꯈꯔꯗꯤ ꯁꯣꯛꯍꯟ ꯌꯥꯔꯦ ꯑꯗꯨꯝ ꯇꯧꯔꯒ ꯃꯣꯏ ꯅꯨꯡꯉꯥꯏꯔꯅꯤ ꯃꯣꯏ ꯑꯩ ꯀꯩꯅꯣ ꯑꯃ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯇꯔꯃꯤꯅꯦꯜ 2ꯗ ꯆꯪꯉꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯅꯝꯃꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯅꯝꯕꯁꯨ ꯍꯩꯇ꯭ꯔꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯚꯦꯜ ꯖꯔꯅꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯕꯣꯔꯤꯡ ꯑꯣꯏꯕ ꯖꯔꯅꯤ ꯑꯃ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯁꯨꯝ ꯑꯩ ꯕꯤꯠꯇ ꯅꯝꯃꯤꯅꯤ Terminal 2 1 to 2 minutes Imphal khawse pung ani ahum tanga khul Imphal lawala hꯧꯖꯤꯛ ꯏꯝꯐꯥꯜ ꯌꯧꯕꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯄꯥꯁꯨ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯩꯒꯤ ꯆꯦ ꯆꯥꯡ ꯈꯔ ꯊꯤꯟꯕꯒꯤ ꯂꯥꯛꯑꯦꯕ ꯑꯗꯨꯗꯨꯒꯤ ꯄꯄꯥ ꯉꯁꯤ ꯍꯟꯗꯣꯏꯔꯥ ꯈꯪꯗꯦ ꯃꯣꯏ ꯌꯧꯔꯛꯇ꯭ꯔꯤꯅ ꯉꯥꯏꯔꯤ ꯅꯪ ꯐꯣꯟꯗꯤ ꯀꯗꯥꯏ? ꯑꯩ ꯐꯣꯟꯗꯁꯨ ꯂꯩꯌꯦ ꯊꯔꯣꯏ ꯌꯥꯔꯦ ꯆꯥꯔꯣ ꯑꯩ ꯁꯤꯡꯖꯃꯩꯗ ꯂꯥꯛꯑ ꯂꯩꯔꯦ ꯑꯩ ꯌꯨꯝ ꯆꯪꯗ꯭ꯔꯤ ꯁꯝ ꯀꯛꯑꯣ ꯍꯥꯏꯅ ꯍꯧꯖꯤꯛ ꯁꯝ ꯀꯛꯇꯣꯏ ꯌꯨꯝ ꯆꯪꯗ꯭ꯔꯤ ꯁꯨꯝ ꯆꯪꯍꯟꯗꯦ ꯁꯝ ꯀꯛꯇꯦ ꯆꯪꯕ ꯌꯥꯔꯣꯏꯅ ꯀꯛꯎꯔꯒꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤ 이만나비층 나 간다라며 아이고나 셔터나며 싸부도 내가 안 떠고도 락부도 안 떠고 아이 그너기 사람들도 어디에 살자 해라도 어디에 살자 라스미 짜방도 봐 Kasi hawak tang niya. 하우스야 라스미다 Ito po yan, pagtang niya sila. Kasi ito. 라스미다 미 타모토 미니스라 라스미 나오는 사와로 잠깐 오라게 아이 블록 해볼 까이 시험돼 맞다